Online Manipuri YouTube channel na subing biri mayam pum namak po hamaka na taram nok sari yam na nungai tab update amak tum jage turen de irang na bada angang ani sire ngarang Imphal turen de irang na bada angang ani sire laikidraba angang ani dudi MD Danis Sahitara apok pigiming ibem amasung MD Habib Sahi mapan apok pagiming MD Shahjahan kawi oinam sawong bung salam dagini angang ani sina laikidabada imung manung na thengnari ba awapada Chief Minister N Birena Saruk yabaga loinana laikidrabagi thawaina iswargi khuyada igna sikna laiba oirasunu hairagli aduga amarom da sahi nauriba angangsingna turen amasung water body singda kumduna sanabada local club amasung guardian singna awareness pinabasu appeal tawrakli Dari mapadani look kerja Amma ketero. Ting bung dre bung masuk koi rabji. Look from ka. Nupa tani. Nanti ani maksudnya lapor isi mahum juga nih. Wah, dia mana bukti lah?